Nongpok Ukraine Ukrainian forces na Russian landme lising mga rom hatokre. Koila khani gi leiba town oiriba Ukraine ge Buledar da nungthil pobop ta hanjin na landarakhi ba Russia ge Marine Brigade ama Ukrainian forces na ngam na magmang takhan khre maduda landme lising mga rom sikre haina thajare. Masi Russia na Ukraine da landa ba hukra ba matungda ngasi phawbada amukta da landme paktang na sibagi thokdok oiri haina media gi report sing na haire. Sahi amarom gi mamang da Russia na landa ba hukra ba matungda ahumlak suba thokdok oina Russia gi landme lising mga rom na saba Marine Brigade ama ngam na magmang taan khre haina Ukrainian official sing na haike landmi angak pa phang na sikhi ba masung armor vehicle yamdar bada chama kuntra thugai ki ba maram na Russia gi hardliner sing na hanjin na soiba thabak tawduna masage landmi paksan na sihali ba matik chada ba General Singh chairak pi ga da bani haina dabi tawre makhoi kharadi pura apang nei mamang da tawkhiba soiba thabak sing adu amugan na tawbi haina English sing ani taraga marida Donetsk amasung Crimea da pro Russia oiba lalhobagi irang thokan kiba Russian intelligence ki hanagi officer Igor Girkin na phongdokhe Ukrainian forces na awang ba mapam da laikiba maram na Russia gi landmi singdu nongmai kapam da Turkey kapaga hatok bagi mawong da hatok hi haina Girkin na penda ba phongdokhe Buledar town khudum chan sinana ba Russian forces na honari base hauki ba January thagi aroi ba sarukta ge satharak pa nei Russia na makhoi gi special forces ni hairi ba Spenas thadok tu na masung armor battalion amade infantry landmi sing maikai kaya dagi thajen dune attack tawkhe landa ba hek hobaga Spetsnaz ke commander hana hatok hi haire lan thok tringai mamang da mi lising taraga marirom khunda ba yamna awang ba mafam da leiba mining town na se Crimea masung Donetsk ki marakta amata ngai da ba rail link kan aksinan na leiba nei hauki ba tha hum si da Russian forces na yamna kan na landa ba dage town na se artillery na lanban sadu na leire Russia ki akan ba attack adu mamang sayol da satharaki ba nei nungthil pobop ta hanjin na landarak padage Russian landmi sing angak pa phangna sikhi bani haire Russia gi attack ngak thok pa Ukrainian unit sing gi maraktage amagi spokesman Evgeny Nazarenko na phongdokhi ba matungin na Russia na lobuk phawraga town tamna landarak padu awang ba building sing dage irai lai na ui haire aikhoi na awang ba da leibani aduga makhoi na makha da leibani makhoi du irai lai na uba phangi haina Nazarenko na haike lana si study tawriba ko Cooper kauba historian amana Buledar town aside ihang ba leitem manaba marubumi ge mayai da leiba chauba awang ba lanban amagumbani haina phongdokhe Russia gi lanmi toratu ba makhai hatok pagi thokdok thokli base Russia gi defense minister na Buledar manakta lan mai pakle haina claim tawkhraba matung da nei Ukraine gi defense ministry na madugi paukhumoi na area du the Russian military kalam ama mang takpagi video thadorokhi haire Ukraine gi lanmi chamaga subna manga Poland da Leopard 2 tengi training sathare Leopard 2 teng sing karam na sizinagada gi haibadu khangnana ba Ukraine gi lanmi chamaga subna manga Poland da training tawri haina Ukrainian government na chalaiba Ukraine Form News Agency gi report na police military official paladuna haide tara suba armor brigade ki training group ki head Kazistok Saraski na haiki madude chaiwala magi mamangda tank crew kungamathoi technical personnel amasung tank maintenance team singa loina na Poland da training hauke Ukrainian forcing adu police Leopard 2 tank sing sizinaraga nong madapung tara dagi tara kanithoi phawba training tawwe makhoina Canada na supply tawba manaba model gi tank sing sizinaduna training tawwi haina Zelensky na phongdokhe maki matungina training adu tha marom sathagani haire aroi bada tabiri bapum namak po thagat chare